Laimakhong Military Hospital da Potin ba changluba Meitei gi Gari ama Kuki Shingna Army gi mamangmakta da overpower tawduna Hijack Tounaba Hotnarakpadagi Sikh Regiment ki personnel Shingna Gari adu ki Singdagi mulhaure haire Thaudoga Singh ase yupung 4 minute kunlom taba dwaida Laimakhong ex serviceman colony checkpoint manakta thokibane Preshna phangba paw magi matungina Kuki Shingna Hijack Tounaba Hotnaramba Mahindra Furo truck registration number MN05C 4065 ase Kanto Sabal dagi Nongtombam Brazamani Atopaming Inau Chahi Yankaigamatoi Apopa Lakidraba and Babu Koba Laimakhong Military Hospital da contract work suba miyo magini Ngase yupung mapankara helakpadwai da mahaki Gari driver A Risikanta Koba mana Gari aduda contract work ki pochai khara haplaga Laimakhong Army Hospital tamda lakpada Laimakhong ex serviceman colony da laiba Sikh Regiment ki entry point mahaki Gari number amadi maming entry Tounaba Gari dagi kumtharakpada Kuki macha ani sangsilaktuna mahaki Gari so adu namduna mullaba matung Gari adu thauraga chain kina bokhonaki maduda mahakna laubadagi manaknakpada lairamba Sikh Regiment ki personnel sing chansilaktuna Kuki macha ani adu fabaga loinana Gari so adu amuk munbani hairi Thaudo gi paw hek phangbaga Laimakhong Army gi ADM commandant masala tuna phiba madu yengsinki loinana Kuki Shingna Hijack tawduna puna bo hotnaramba Gari adu Gari mapuda muksinaraki haina so paw sina makhatari